BJP na Enforcement Directorate po khulai oina sizinaduna Congress ki luchingba Sonia Gandhi amadi Rahul Gandhi anida hanjin samon tawriba si maram chade masigi mahuta leba asigi naha crore ani chahi amagi manungda thabak pigani haina BJP na fongdokhiba wafam thabak ta onthoknaba amasung pochagi mamal wangkhalakliba si control tawnaba honabana leba asigi yaifaba oigani haina Manipur Pradesh Congress Committee Mpcc na fongdorokli Imphal ki Congress Bhavan da Paumi Singh unabada Mpcc ki President K Megachandra na fongdorokpada National Herald Hairiba Pauche Associate Journal Limited na 1937 da semkhibani Pauche na India ki freedom struggle mai pak na bohonabada achoba thodang laukhibana Congress ki associate tawnaduna lakhibani maram asina Hairiba Pauche na deficit oiraktuna media house asigi employees singi salary na chingba pithokpa ngamlaktabadagi Congress party na mateng oina Pauche da lupa crore marifutara loan oina pikhi Hairiba loan ki sanfam asi chahi tara hen changna installment cha mathok na pikhibani hairi Political party amana loan grant oina piba haibasi criminal offense nate masi loan ayai adubu enforcement directorate na hausi sathariba thawong asidi BJP na Congress po miya mamangda corruption tawba political party ama oina uhanna bohonabani haina fongdorakhi loinana hiramasi ki matangda BJP ki luchingba amana Election Commission of India da tharakhiba RTI ki paukhumda ECI na hiramasi money laundering case ka mari leinade haina fongdokhiba su laikhrabani Enforcement Directorate asina singba mayam nong makangdana khulai oina sinarkanda opposition ki leader mayam bu attack tawba harassment piba tongan ba third degree method ta sinarkanda Bharat ki democracy se develop tawba Bharat ki democracy se mayek singhandaba adagi Bharat ki democracy se dictator oina sanarpagi mong se laibak thibani freedom struggle movement da yaurkiba mayam singtu di attack tawbagi sarok ngasi Bharat ki thabak phangdabagi samasya the crisis of job loss the crisis of unemployment mayam tu attention lobiyo ngasi hujik price engaliba masi kisi control tongloba tawbiyu ne